कांगपोक्पीदा लैबा युमसिंगदा चंगदुना सनागी लैतेंगी पोलमसिंग सेंगदोकपीगे हायरगा खदरक तौदुना ममन यामलबा सनासिंग मत्ननबा होनरंबा मयांग अनि ngarang ayuk kaithen mandi youth association KYA amasung कांगपोक्पी youth union KYU gi member singna hakthengna phare hairi खदरक तौरंबदगी फारबा मयांग अनि अदुदी बिहार की बाका डिस्ट्रिक्ट की फागा विलेज दगी लैखिद्रबा शीतल शाह की मचानुबा विनोद शाह सहीना निफुमंगा अमसुंग झारखंड की गोड डिस्ट्रिक्ट की देबांदा विलेज दगी जेहिन शाह की मचानुबा राज किशोर शाह सहीन कुंथ्रानी हायरी मखोय अनि ngarang ayuk pung mapalom tarakpada club ani gi member singna phakibani hairi KYA gi member singna phongdorokpagi matung ina Vinod Sahana matam kharagi mamangda kaithen manbi gi Sarol Bank da leiba linglu choloi kaubi nupi amagi lupa lising tara mariga chatret piba sana gi khudop ama sengdok pige haidana pukhraga arupa khudop ama oina pisilam khibani mahakna sana gi khudop adu lawkhiba matamda Bihar gi Katihar district ki Ekdara village dagi mahakki mamanaba Shaligram Saha sahina kunmanga kauba mamanaba amasu loina rakhi hai thaudo adu thokhraba matung tha khara leiraga hairiba miyoi sing asina district asigi yumthong khuding laktuna sana gi leitin gi polam sing sengdok pige haiba amuk haurakibani hairi KYA gi maikei dagi pharma makhoi ani bukangpokpi town committee da sinarakpadagi wahang paung chathabada makhoi ani chatliba kumja asigi April da ahan boina Manipur da lakibani mafam asida laklaba matung makhoi Lilong gi lekai amagi yum amada bhara da leiraga khadrak tawduna sel tanbagi thabak asi chatharakibani hairi makhoi ani na kangpokpi gi miyam da tawramliba khadrak asigi damak makha tana tawdana ba akanba warning piraba matungda Bihar da halankhre hairi aroibada video asibu yengbiribu khudingmakpu thagchari